Numito, April Tarik Taramapun, 1971. Soviet Union na malimgi ahanba space station Salyut 1 asi thagat khipta ngairi. Masdagi tha anigi matung June 3, 1971. Soyuz 11 hariba spaceships da cosmonaut moi ahum maming panjage Georgy Dobrovolsky, Vladislav Volkov, amadi Viktor Pachayev moi ahum si tongduna space station Salyut tamna pairakhi. Prithibide launch tawkhiba pung ahumgi matung mathangi numit pudi oikhre June 3 moi asoi angam amate yauduna space station asda thunglakhi. Mapamsda moi chayul ahumuk leiraga makal mathil changyeng khara chathagadoribani kudamoina Chinese kubiful thaba yabra adagi tilhau hobra asina singba changyeng sing matamsda moi humsi leibak shaga kai phawba hebdo iribani Soviet TV gi program sing hosik moi ahumgi paw tani sandokliba June 8, 1971 mission complete oidetuna moi gi spaceship to space station dagi khaidokpa horki pung ahumgi matungda engine start tawduna prithibida halakpa horki Vladislav Volkov na makadale horiba flight control da horen moi gi taraphamda konyak harbi yum khalsna moi bu taram okhalu kaidana phagi torki Prithibigi leima yorgadaba minute 18 tangaira aba leima yorgadaba kilometer cham humfu tangaishilabada explosive charges kapthektuna moigi sarik mong manba Soyuz 11 gi capsule namadi instrument modules tokhai tanhalle aduna hojikti moine prithibida hanjilapug lambel stage moida thengnabu yabu khutong thiba maktabu ngakthok pigidoribsi capsule se khak ngairabani adu basgumba yam luraba mikubasda moi humda karigumba ma thokledo Hello friends, ngasidi PSG amdi Syria A ki official partner oiba 1xbet kobo stage domne cricket football tennis live match yengaga sina thoini sina poni haibdu predict tawbiraga iPhone left off amdi sale gi manamathum kia PVF asigi matang da haijarumge Indian Premier League horakadore masta adongi apam tim yengna kanana thoini kanana poni haibdu guess tawbiraga manamathum kaya ama phangbi yarani register tawbuda sigi promo code asina biraga adongi ahan deposit rupees 43000 faw phangbi yabagi khudong chaba piri adomna thurak sale adasu Paytm bank crypto amadi PayPal na chingbudagi irai line lo thoktasu yahalli masta 24/7 customer support su thamli interest level pin comment gi link pangbigani natraga Google the 1xbet haina thiraga yam line register to bustu miyagani promo code seasonable ko bigano yam nungai ni yingbiu nungai na thoibiu atopa modules hek khaidokhiba matungdagidi moigi capsule munungi pressure yam tatharkhi nungsitsu mapal da paithokpa horkhi amuk hina laibuk thiridi asuk durba tanjas taida makhoi asum thokle haibasi leikha kangbuna khangamde adubu VHF radio siznaraga pau phonana bahona rupda achikpanatna paukhum amata piraktarabada leikha kangbu thukatpa pakatpa chamamna bahurki leikha yorokto minute 12 khang ngaishilabada moigi capsule Soviet ki nongthakta lansle haibagi ingit radar da tarakhi Leikha kangbuna khanai ngasai ke pau phaunabu yarudridu capsule nungski leru lansilakpada plasma na tin mahungum lumsilaga pairakpa dugi ngaktang phaunabu yarudabu oigani dana moina khanari ngahaki matungda drop parachute amadi main parachute canopy ani du khandurpa mathang ubada happy ending oirani khana mayam do harawna mathum marang aroi bi haunare panbayai parachute khanduri basi automatic oijiba pone asuk naksila basi fau hojik pau moi umdagi pau amata piraktri leikha yorokto minute 30 tanga shilabada helicopter crew na capsule si akai atoi mate yaudana parachute makhada ningmangda haiduna normal oiba mongda tathari ibadu urame capsule safe oina leikha yokre haina helicopter commander na pau pirakpada leikha kangbudu harawna pumthum thumanarame recovery team hochilei asomdana sangbu chayol ahum space to later cosmonaut ahum sibu moina haijar kiba konyak yu amadi ata yungi oiba nungai bising taram okadavgi miyam amana khorang nangairi search and rescue team dagi moi ani junction laga moi yori etakna ba capsule gi phamag adu da nungthangna dangdang hana thai adubu masdasu manung dagi checkmok lawraktri
moina thongdo hangdoklubdadi rescuer magi mamai du khanghauda khanglang langsinki cosmonaut moi ahummak leng otabi lektha duna taribadu makhoina ure moi ahumki mamai du akhambadona amu kumna kupsilami moigi nakong amadi naton deshu I tarami Dabrobaloski gi hakchang adudi lumbu saramli adubu mabu hingat hana bohona badudi mahiyan kide recovery team amadi ngasai gi lekha kangbu mission control team ga ahan boina pau phawna badu masing ahum na muhutsin ki 111 masi cosmonaut singi hakchang gi phibam takpa code ne 5 oiragadi masayam phari excellent condition oiri tai 4 oiragana good condition oiri tai 3 oiragana injuries asok open khare yaure tai 2 oiragana yam sathina asokpan yaure tai aduga 1 oiragana asiba yaure tai so what happened moi umduda karimagdi thokri bizano moina tar leramiba firai du neinaraga investigators in high Dabrobaloski amadi Volkov capsule din nungsit yuribi yupamdu thinaba moi masai shitagi hogulamki nungsit yupamdu thina pakatna moi mihuldu yam sathina wangna chongmungki haibagi record health trackers tagi fangki adubu matam manadi moi ohungi michang changbiram dramale second yankhai gi matungda patchef ki mihul yam tapthakre magi hakchang da oxygen supply lepkhre second cham taragi matungda moi homak puna thawai thakre investigators sing aduna makhoi gi oiba waroi asumna biki ayadaba valve amana masing laibak tv space extendasi thohan kibane Thoudok asna maribak macha pumgi thamoi tasengna suhanki mioi cha kyana saruk yaduna moi humbu yam pak chawna puloi kibane masigi matungda di matam khara Soviet space ta mi thagat pathing jinduna moigi Swiss spacecraft amuna redesign tawki launch amadi landing matam da cosmonaut singna space suit shetaba yadabagi tangai phadab su lehlaki adubu space disaster thukna thona kharba cosmonaut singna balidan oikibagi Thoudok si masi Russia khakda thukpadi natte Admission often deep sea guidance wangjingna English sankhona ngangin ba satar sing damak English grammar amadi spoken English ki akhanaba course ama puduna laksari tha ahum chatha jagada ba special course asi lakliba April tarik kuni thois dagi hawjagani limited ni satra kunthra dagi hena lawzaroi offline amadi online classes animaki khudung chap su pizari hawjiki matam de English lon khangba hypes na thabak inkhang tanar buto ijabata nata chalu mafam sing su yumgum phawhan bangam libani maram sina dum su English mapung phana ngang bangam hawna bugi khudung chaba si lobi ho akupa marul gidamog screen da hapsari number state ngasimak pau phobira o